Mathong khangdabasingna saiton nganukon gi yum ama bom pokhayan akai toy thukalamni bom pokhai phamda changsinnarakhiba miyamna su amuhana bom pokhai halakpada mi samani sukli thaudo gi case NIA da khusinakhre ba police ki wafam lakli loinana Ngashi RAW Research and Analysis Wing gi additional secretary na Manipur gi governor unagadari Miyam amasung koko mina relief camp na lehalakli ba IDP singbu masagi mayum na hanjin hangadabani haibigi akan ba demand torakpada na tana IDP sing na su mangjil thana song thurok na demand na si taksilakpadigi lengak na Bisnupur district ki waroi sing Laimramda imung humfugo mari ki IDP chani gi yangkhagetri hanjin hankibaga loinana makata na turmung amasung phogak saw ikai desu Bisnupur district administration IDP khara hongjin hanba haurakpada mamang thagi taraga taruki numidang da chuchampur PS ki manung chanba kangbai gi zalen phai amasum mathi jang khullom de gi bom taret amasum nongmai maru sani rom kapsilaktuna akan ba attack sa tharkiba ngarang numit kunni surakpadasu saiton nganukon ward number 7 8 leiba lanjenari ba salam mani sei humdragi yum bom pakhayanuna ama ada thon madana tana thaudo si tabadagi changsinnarakhiba nganukon amasum hayai kon gi khunja sing tamna amukasu bom ani khambrang nana pakhai halakpadigi saiton makha lekai digi soibam sana to masai yangkhagi ni thu apok palai khidrab is angau bi amasum saiton hayai kon maning laikai digi nongthombam indu bala se kunthra katret mapuroiba laikhidrab en bisorjit bomas na panduna lekana khri thaudo phokpham digi phanglakpa pawn haibada ngarang ayuk angan mapung manga ka minute nifu ka mangaram tarakpada lan haurakhiba me ahum english ngani ga kungo humdoi digi lanjena khiduna kaibulam jawgi relief camp haujuk phaw sangju pham lorokli be es mani gi yungi manungda mapangal kalab IED ama pokhayanuna ma ki yum asibu ama ada thon khibane hari bom pokhai bigi makhol tabada thangna leriba saiton gi laikai sing amasum hayai kon gi laikai sing gi nupi nupa yauna miyoi kayana CRPF ki personnel sing deploy tawduna yamna section na ngak selakli ba maphamda bom pokhai riba kari gi no haiduna section na rakhiwani yamlaba miyamna es mani gi yumna sangsilaktuna thaudo osigi pibam yengselaba matungna bom pokhai halamli ba yum asiga supnata gi meter sani rom tamak lap na leiba saiton GP gi lambi gi mafam amadagi amukasu ayuk pung nipanga minin nifu go tar rom tarakpada bom ani khambrang na pokhai lakhibani masida miya marakta yaurakhiba es sanatomba amasum en indubala makhongna bom masina panduna sokibani solaba makhoi animak ahanbara kwakta ge PIC da pukhatuna lekatnaraba matung Bisnupur district hospital la makhatana lengki dubu sanatombe gi khong manungna bom maset yotek sangduna laikhibadagi Jenims ta pukhalaktuna operation toraga lafokhi haujuk makhoi ani gi phiba mipai ningai oidra hiri thaudo osi thokpadigi khusaunaraba saiton nganu kona masum hayai kona singbigi toan malaikai singi khunja singna CRPF na thaudang lauduna section na ngak salaglibam mafamasida matawkramna mathong khangdana lamen tuyen Kuki jau theories na jangsilaktuna bom ahum thangna pokhai halibano haibadu akan mamona yaning da phungtoki Koshang naraba miya marakti kharana CRPF ki bunker ani thugaiduna sidoki Central Force na ngak sienduna lerakliba mafamasida asiguma thaudo tholakliba si theories singa makoiga manabadagi ni hairaduna makoi bu ngak senbina State Force matik sana thambiyo masum IRB gi battalion ama deploy tawbiyo haibu wafam su phongdoki Koshang naraba miya madu lakshindana buhona bada RAF personnel sing yaun state amasum Central Force ki ehen personnel sing thomjilaki Nakalamaramda ngasi numidang police control room digi tholakpa chirola mana haibada fogak saw ikai PS ki manung saliba nganukon ward number 7 8 ngarang ayuk IED ama me huming lising ani kungo humdoi gi mi lainaraktraba yum amagi manungda pokhai ki haina phongtokli atopa IED amasu saiton nganukon ward number 8 ki manak nakpa mapam amada pokhai masida misam ani soki haibaga loinana thaudo asigi case asi makhata na investigation sa thanabagi dama National Investigation Agency NIA da kushina krehani supongdorakli loinana police ki IGP gi rank ta leiba senior police officer sing na Bisnupur district police ki ASP ga loinana bom pokhai pham satuna thaudo asigi phibam yeng singkhri thaudo thokli ba mafam asigi akoibda leiba area sing da coming amasum search operation sing sa tharagani haibaga loinana makhada na siguma thaudo asi thol handana ba security gi mapangal kangkhat halle amasu thaudo asi da chena ba sing mas khangdok tuna phana bagi thabak sa thaba hore haireni su paus ta makhatari
Ngashi RAW Research and Analysis Wing gi Additional Secretary na Governor go unagadari. Ngasayo ki tungan na pungpam na fogaw sa ikai PS na kuwaliba saiton nganukon ki 1 number 7 layba lanjana kraba salamani say humdragi yumbu bom pokhaya dun akai toy thualamba masum atopa bom ani masu bula pokhaya laktuna misamani suwon ki pa thawdok thokraba matungda Ngashi Lebawasigi Research and Analysis Wing RAW gi Additional Secretary Anurag Goyal na logbawon da laktuna Governor AK Valag unagan heri Thajani wari mafamdagi phangma paw man haibada RAW gi Additional Secretary na ngasi ayuk pung 10 makhairom tarakpada Governor AK Valag unaduna hausi state asida oirakli law and order gi phibam gi matangda kupna wari sanagan heri Amaramda Manipur hausi deploy toriba BSF personal singbu control toriba force asigi DIG anigi manungda ama oiriba Surendra Kumar nasu ngasayuk pung taram sitarapur governor gu unaduna BSF na law and order ngakpur lorokli thawda masum bakhata na pangthokigada thabak thoram singi matang nasu wari sanagani hari governor gu unare miyam ngak senma ngamloidabu oirabadi hankhibana sungani hairamle susata IDP singna masagi miyumda hanjinba hawbaga loinana makhata nasu hanjinana bo honarakpada Kuki kulai paibisina bom amani nongmaina landa khibagi white paper ama numit mangani gi manungda puthokadabani haiduna demand tawkiba imagi mairana demand nasibu thabak to onthorak ngai gi sairakta ngarang nahongna saiton nganukon gi yum ama bom pokhayanduna ama ada thon khiba si president rule PR lenga ke aswan bani haina imagi maira gi president ti sujata na phongdokri haribu afam singara nungthil pung mangarum tarakpada president lusingbo lup asigi mihut singna logbawon governor AK Balaga unaruraga tholakpada pawmi singda phongdokhibani magna hai ngara nomi jungba matung pung amaga makhai tarakpadi imagi maira na governor unana ba ngairakpani dubu pung ani rom ngairakpa duwaida governor unana ba sanglubada ma yawraktri hairakibani governor gi official singna appointment pinning dabigi mata ulakhi adubu governor unadrabadi halaroi habadigi ngara nungthil pung marida unabigi ayaba pirakibani mamangna bom amani nongmaina landarakibigi white paper piba ngamdringaida ngara ngasi amu bom pokhayanduna yum thugaiba masumi samani sokhalagdiba karigino angki central force thamna siguma thawdok thuan bahaibasi governor na lengaklon salaiba ngamdabigi thawni magna misa miam ngaksenba ngamloidabu oirabadi manipur thadolaga satpana sungani haini imagi mairagi makedigi phongdokpada governor ngasima high command gi mifam phamgani loinana coming operation satharagani haina palakhi adubu governor gi wapam adu Marak Tatladuna Karama Makalgi coming operation no Hangladuna say any hen relief came the Leraklaba IDP sing the Masagi Mayum the Hanjalakpada Ngiring a Kuki Kulai pipe sing na bomb amadi no one landara kibadi. Coming operation is tampak to the Tawi had and sing the Sutogada Haramki. President Rulakwadigi sing the coming operation Tauba EU the Hebo opums upon Doroduna. Tampak Kalaga operation Satabadi Suloi Haram Kedi. Housic Lady Balengasi. Misa Miam da asan mirai naina thabak to lenga mo oinuri mara madurunami humni gi manung da asiguma thawdo si amuhana thogalaroi haibigi lenga ki white paper order amathu white paper puthokpa ngamdragadi lairibi state force amri central force ngasi lehenba sumdre center gi high command hairak su governor da pidi pa por adu sum seasanabiu unlawful oiba mongda thabak torakpa isai su governor na phagatpa ekoi kadi so haidi khul ngak saramba isa isu singi khulai governor da surrender tawkhrabani aduga Kuki lamen tuyen ba singa duna matau kramna khulai pairi bano su sangdokpa yaroi hairabasu sangdu I kadaidagi bomb to no makoina pairi bisi lengana order thoklabasu national highway da free movement lehen mangamdi pudamaksi governor gi failure governor na ngak sen mangamloi da boiragana Hankibana Sungani, Kashmir hero oiraklabasu Manipur zero oiri have wapam tamlaki. Governor gi Maikadigi tamlakiba ngasimak security meeting pangtokton ahenba section thrang lakotkani. Miam Lusulenga ki Maikadigi press briefing ama tamgani haina pongdoki hari. Nakalamarom da handak national media sing Manipur PR sangdokpa ye haina pongdorakpa dugi matangda sujatana makhata na hibida. PR sangduhan manatragana sangduhan da bahayvisi state sigi elected oina lairiba MLA singi kutalai. Lengak sem bahayvisi state ki subject ni center na PR sangdoki hairabasu state na defend tawba ngambagi pawale haki. Nupa masa ahum kidnap tawkhre haiduna wakalakparigi police na case takotkri. Ngaranung tilpung aniga makhairam tarakpara kaksing khunau ngaikhong leikai digi nupa masa ahum miyo emana kidnap tawkhre haibigi complaint report ama file torakparigi
Waikhong PS na case FIR number 1 clause 1 2026 under section 173 clause 2 BMS register tawduna lokhatkre hari report asi Kaksing Khunau Ngaikong Leikhaiduri Khaidem Nungsi Raise Nifuga Mari Mapuroiba KHs Gaurasiam applicant oiduna file torkhibani maki report asiki matung ina kidnap tawkraba nupa masa ahum asiki manungda maki masa nupa apha hen sei taraga humdai mayang lambam Tonjau sei taraga ni thui apokpa Emranjit amasum Kumoksum Rosen sei taraga humdai apokpa case tomba yauri makoi ahuma Kaksing Khunau Ngaikong Leikhaiduri naidi maki wakat asida kidnap tawkhriba mioi adugisu maming matha palakhibadagi police na case asi lokhalaga investigation sa thabokre hari ningthina plan tawraga sawba hathibani Sai kungatret romta ngairibi maunha ama sina phangkhiba matungda mapuroiba amadi manembok natana atopa mi ani phagat padagi tabada hangoiningai oibu wari mayam tholakpaga loinana misi edu laukthunaraga ningthina sinba mihat oiramba yana leiri mamang sigi December kungatret wangoi mamang khaidem laikhaidigi sai kungatret surabi chawba laikhidabadagi matang police na phagat khiba chawbagi mapuroiba amadi manembo judicial magistrate first class Imphal West wana judicial custody de tha sigi taraga mapan phawba remand piduna jail thajinkri panmaya abadi chawba mamang thagi kungatareta thiam laisang khonggi ibudo pakhangba laisang manakta asibaksang oina phangkhibani jail thajinkraba chawbagi mapuroiba amadi manembok adudi wangoi mamang khaidem laikhaidigi khaidem Nareswar sahi kunga apokpa ingosa amadi khaidem ongbi Indira se nifugotret mapuroiba ingosa ni makhoi anigi police custody matam loiduna ngarang court puthorakhibani thawdo asigi matangna atopa nupa ama amadi nupi amagasu phagatkiba lekhrabani APP na court langkhalakhiba wafam singi manungda thawdo asigi matangna chawbagi mapuroibana mamang thagi kunga tereta police wakalakhi aiki wakat adura mamang thagi kunga taruki numidang pungni palom tabadagi chawba yumdagi thokhibadagi hanjilaktri haiba wafam thamlakhibani police na thawdo asigi matangna thijinba horakpadagi thiam laisang khonggi ibudo pakhangba temple manak masakangdaba nupi ama siraga leire habagi pawpangki pawdu hek phangwaga mafam adura police ki kangbu ama sangsinunu yenglubada siramliba nupi edu mangkhre hairiba chawbune heba khanglapangam khibane hairi hauzik phawbi goina police na sathabu wahang pohang da chawbagi manem bokna hai thangdok thokpa numita masakangdaba number amadagi phone toroktuna laikhidrabi mahaki mamau nupi chawbagi wari sanabu wafam khangalakhi wafam adu hairakpadagi chawbada phone adu piraga makhoi ani wari sanakhi wari sanaraba matungda chawba tahana yumdagi thokhibadagi adumak yumda hanjilakhidre heba wafam police na hauzik phawbi oina wahang pohang sathabada manem bokna phongdoi haina APP na court lankhalakpa yauri haibi wafam singasi lakpadagi masakangdaba mobile number adugi likhun libada number adu Nongpo kaithel manbi awang laikhaidigi moirangthem danajit sai kunga mapan apokpa jugindrogini haiba khangkhi amadi makpusu pharaba matungna thawdo asigi matangna yaripok Vishnu naha mayai laikhaidigi samrai latpam kanan balasi nifuga mathu apokpa laikhidraba bihari su thawdo asida sianei haina haidokna rakhibane hari chawbagi hinglingai matamda mahaki mapuroiba khaidem Naresona thina ot naibikhi haina mapuroiba na police haidorakli haina court APP na lankhalakpa yauri chawbagi mapuroiba khaidem Nageswar amadi mihat asida sienaribani hairibi samralatpam kananbala haukiba English nganiga kunga homdoigi December digi nungsinari haibu wafam asina maram oiduna laikhidrabi chawbabu thengthang kyada mental amadi physically otnaiki haibu wafam su police na wahang pang tawbada chawbagi mapuroiba Naresona haidorakli hairi kanan balana su khaidem Nareswar amadi moirangthem danajit ka mari lainei haiba wafam yazare hairi kanan bala amadi Nareswar thengthang kya nupa nupi oibigi mari kya hanna laikhre amadi makhoi ani yumbalaba mapuroiba madi nupi oina laiminabigi plan tawi haiba wafam singa sida laikhidrabi chawbana miyam amadi kanagumba group kharada taktuna kanan balabu phu se hen khibigi thawdok laikhre haiba wafam thamladuna Nareswar ga tattana wari sanaraba matungda Nareswar gi mama Indira gi number su Nareswar gi lauki hain wafam police na sathabu wahang pohangda kanan balana phongdokli chawbabu mamang segi December kunga taruki numidangda kaukthokraba matungda kanan bala amadi ma kanauna amuk nungsinaba moirangthem danajitna chawbabu maukhri metuna hatpane hari
Moirangthim Danajitga Kanan Balaga English Singaniga Kunga Maridagi Nushinarakle have a wapam Danazina Yazabagulina Makoi any Sauba Hanaba Ningtina plant or Bamatung Danazitki Mamana Bamadigi Activa Mawairaga Lalaga Saubabu Maki Manemboki Pon Kol Tauduna Kauktoki Amadi, Kauktola Bamatunda, Hatoki when have a wapam Danazina Puliski Wong Pong Pondorak Lady. Taudos the Siena Bani have a Danazitki mobile phone Amadi Garimasa Pagali, Police na Forkri, mobile phone adu Nongpo Kaitil Man be a Wang Lakaigi Asukpa Mamada, Danazina Lotuna Tamlamani Hava. Wapam APP na quartal and Kalapada Pali, or even Pibam Singashina Makata, Kumna Sizinba, Matauta, Maramoidana, Naresura Madi, Indira judicial custody the demand PB Nabatashinki, Kona Makeni, Wapam Singing Tina Tarba Matung, the Tarsiki Taragamapan Power Mokoenima, judicial custody Tazinkivani, Panmayabri Tagoshi Matang the Parki Moirang Tem, the Najanamadi, Samra Lapam Kanan Bala Hosi, police custody the lady Bini, Mokoi Anigi, police custody Matam Tarsiki Nipanda. Loigadavani Kuki Zauna di Makoina Taudavadona condemned Tarakli, Saitongi Nganu Kwanda Labor Maitai Mitegi Mila Nedrabayum the bomb plant Tauduna Pokan Kibama di Misa Manison Kibado, Kuki Zau Council di Makoina Taudavadona condemned Tarakli, Matampuna Mata buffer zone Mapumpan Ngak to Tamgadaban Hadi, KZC Kuki Zau Council information and publicity in the Topa Sirola Magi Matumina, Sakangdabasina, Saiton Ganaknava to Sampo district Gamnom Pai village da Ngarang Ayukung Mangaga Minin Nipu Amasum Ayukung Nipan Tab the Toki Bom Pokai Taudo Haksina Kanem Tawi, Taudo Dunamika Suan Cree Hina report Tauri, Asigumo balance Taudo responsible Yaudu Intapa Masmiangi Punchi the Singna Padanatana, Kanglukinu Shinaba to wine of a sin Bani Hadi, Maraksida. WMC Walmiti Council na extra Kokizo Council gi Sirol adu Thagat Pagat Loinana Ngarang Bisnupur District ki Saito na Thukiba Thaudo du ngakngai oidi Thaudo du thokanduna kari wakal khalibagi haibadu aikhoi khudimana wakal tai haina Kokizo group ta pakompiri asiguma violence Thaudo si thokanduna Manipur gi Thaudo si separate administration natana problem solve tobo yaro habigi project mai pakna bagi dama Kokizo na India government the pressure pibani asiguma thawong si di apang bagi matawni kian ba masum laita handabagi thawong sing na India government ta pressure piraga mai pak pangam le habisi khangadabani asiguma thawong si Manipur miyam ki mayok tari masina Kokizo community da amang molakan habisi khangadabani hari Bangladesh the minority Hindu Lukrabi Amabu gang rap Taubiraba Matung the Uda Punduna Tamtina Pobikre. Bangladesh say Nipuga Maridum Surabi minority Hindu Lukrabi Nupi Amabu gang rap Taubiraba Matunda Uda Punduna Tamtina Pobikre. Reporters Sigi Matuna Taudo the Bangladesh ki Bronite Haina Kangnaba district Amagi Manungsana Laiva Kaliganja Kauba Mapama the Tokibini. Police the Pungo Kibigi Matu in a second of a Mui Singaduna minority Hindu Lukrabi Duki Yum the Sangshilatuna Yumadura Lady Mui Sing Kama that Tonon Sin the Tamkraba Matunda Saurakna Mui Mari Rome Lukrabi no Pia do gang repta Wiraba Matunda Masam Kakat Pirabagaloina Ud Punduna Pubi Sabiki Marale Mui Singaduna Taudogi videos same to the Pukeri Bangladesh the Mitaraga Nipani Sigimanung the minority Hindu Mari Rom Yamna Tamtina Hatopikre Laiba the lady minority Hindu sing Labangam the Nabo Wat Panaiba the heart Pigitapa Hengala Kredi Tramna Venezuela the Satakiba attack the Cuba Gilani Ikuntragan to Shikibagi Sapsaba Laman Kungani Lapokri America ki President Donald Trump na Venezuela ki President Nicolas Maduro phana basataki ba attack da Cuba ki lanmi kuntra gi nithoi siki ba dugi laman chapsana khungani haina Cuba ki makai de islak thokri panmaya abri Trump gi yathang matung ina US ki akhana ba Delta Force na air strike sa duna Venezuela landa ki ba du punam yoi nifu hen siki ete adu Venezuela ki President Nicolas Maduro bu ngak sien ba yauri ba Cuba ki lanmi kuntra gi nithoi do hak thengna nongmai Kapna Bamadi, your strat at the Sikibri. Cuba government news agency, Prensa Latina report Amagimatuna, Trangi etek adura like Hidraba Cuba Gilan missing a dugita nominally subna live action matuna awaba pongokani. Bakogi Aroiba Matamang Pantula Matunda, America Gimatak Cuba, Karamba, Excel Kataki Habedo, Sapsana Leplagan Hedi.